अस्सलामुअलैकुम वरहमतुल्लाहि वबरकातुहू। आई मयामदा यामना इखोइदा कानगदबा दुमलबा वरी अमा पुजर लाक्चरे इंशाअल्लाह मसी बो इखोइ तासी मदुगा मसी इखोइदा अमलदा लाक्नेदमक्ता होतनसी। मसीगी वरी असि अदुमलबा नुपी दुनियादा हिंगिङै मतमदा थोकपदा चटपा मतमदा पर्दागी हलत्ता अमसुंग अल्लाहगी हुकुमसिंगबु थुगाइरगा थोकलिबी चिंदा लिपस्टिक तैरगा कोकी समलांग उहल्लिबी हक्सांगी पर्दासिंगबु अतोपसिंगदा लौना लैनबा याबा नुपासिंगदा उहल्लगा मसाना मसाबा फजरे हाइना खल्लिबी नुपीसिंग अदुगिदमक्तदि मसीगी वरी असि ताबदा तंगाई फद्रबनी। अल्लाह तबारक तालाना दुनियादा लेबा पोलम खुदिंगमक्सिंग असि करी करीगुम मतमदा मियोइबा इखोइगी परा ओइनिङैदमक्ता अल्लाहना ओना तैनबा मोंगदा इखोइदा खंगनबा यावी। जैसे कि इंसान मियोइबा अमना फत्तबा थबुक तौबा तारगदि मदुगी फत्तबा थबुक अदु दुनियादा अल्लाहना सजा पीदे अदुगा कबरगी मनुंगदा फंगिबा अजाब अदु इखोइदा करीनो हाइबा उहंदे। अल्लाहना करी करीगुम मतमदा मियोइबा इखोइदा हेंजल्लकपा अदु अल्लाहना खंगहन्निङैदमक्ता करी करीगुम मतमदा मदुगी अवाबदु इखोइदा खंगनबसु यावी। इंशाअल्लाह वरी हौरसी अइना मयामदा रिक्वेस्ट तौजनिंगबदि बयान अमसुंग वरी ताबीबा चंगबिरक अमफुंग खुदिंगमंगना मसीबा मतम खरा काइथोगा ताबगा लोइना लोइना शेयर अमम तौबिरगा नुपी ओइबा नुपी खुदिंगमक्ता मसीगी वफम मसीबो ताहल्लगा इखोइ अमलदा पुरकनाइगी वकल तौसेबा इंशाअल्लाह। बस हौरसी शुरू अदोमलबा नुपा अमना नोंमा मयुमदगी थोलागा सफर अमा चटनिङैदमक्तनि हाइना मयुम थोलगा लाक्लम्मी लाक्क मतमदा माना कब्रस्तानगी मपादा सम्मगा चटलम्मी। नुपा अदुना कब्रस्तान अदुगी मपा अदु सम्मगा चटपा मतमदा कबरदगी खोंजेल अमा लाउबदु महांगना तारम्मी। कबरदगी खोंजेल अदु नुपीगी खोंजेल ओइरम्मी। नुपीगी खोंजेल अदुना लाउरक्पा अइबो कबरदगी लौथोकपियु अइबो कबरदगी लौथोकपियु हाइबा खोंजेल असि लाउबसि नुपा अदुना तारम्मी। मतम मदुरा महाकना कीदना महाकी मयुमदा चटलगा महला हाइबदि महला वालागी मियोइसिंग खुंगंगी मियोइसिंग हाइरक्लम्मी सुमाइना तौदना कबरदगी खोंजेल अमा अइना मपादा सम्मगा लाक्क मतमदा कबरदगी नुपी अमगी खोंजेल कबरगी मनुंगदगी तारक्लम्मी अइबो कबरगी मनुंगदगी लौथोकपियु अइबो कबरगी मनुंगदगी लौथोकपियु हाइना खोंजेल अमा तारक्लम्मी। मतम मद्दा अइहाकना मागी खोंजेल अदु ताबदा किमंदना अइना नखोइ मयामगी मनाक्ता लागा लाओ अखोइ मयाम पुन्नि येंगुसि लाओ हाइना हाइरगा मखोइ मयामगी मनाक चटप मतमदा महला वालागी मियोइसिंग अदुना खुंगंगी मियोइसिंग अदुना हाइरम्मी मदुगे वफमसिंग अदो अइखोइना हेक्ता खुद थिंजल्लुबा यारोय अदुना अइखोइगी इमाम साहब के मनाक्ता चसे अदुगा इमाम साहब अमसुंग मुफ्ती साहब अदुगे मनाक्तगी मसी करंबा हक लेबनो कुरान अमदि हदीस की मतुंगिन हाइरगा महाके मखोइ अदुना महला अदुगी इमाम साहब अदुगे मनाक्ता चटलगा हाइरम्मी वरी अदु इमाम साहब अदु लीबा मतमदा असेंगमकी खोंजेल अदु ताबा अमसुंग मनुंगदा अहिंगबा मी अमगी खोंजेल ताबा मदुगी असेंगबा ओइबा तारगदि महाके कबर अदु तौखाइरगा लौथोकपा मतमदा करिसु काइदे हाइना हाइरम्मी। इमाम साहब अदुगे वफम अदु तारगा महला वालागी मियोइसिंग अदुना खुंगंगी मियोइसिंग अदुना कबर अदुगे मनाक्ता लागा नुपी अदुगे खोंजेल अदु मयाम अदुनसु तारम्मी। अदुगा खोंजेल अदु तारबगी मतुंगदा मयामसिंग अदु अंगक्पा अमा फाउनरबा मतुंगदा कबर अदु तौथोअसि हाइना तौथोकपा मतमददि नुपी अदु मनुंग अदुदा लैरम्मी। लैरम मतमदा इंसान मियोइबा अना सीबा मतमदा कफन फी खक्तंगनि सेटलगा चटलिबा करिसु फी अमा फो याउदबनी अदुबो नुपी अदुना हाइरक्लम्मी अइगी पर्दा ओइनिङैदमक्ता फी अमा पिरक्ओ हाइना हाइरम्मी। मतम मदुरा कबर तौथोकपा लोइरबा मतुंगदा लाइबा मियोइसिंग अदुगी मनुंगदगी मी अमना चादर अमा फी अमा महाकमंदा कबरगी मनुंग अदु लंजल्लम्मी अदुगा नुपी अदुना कबरगी मनुंग अदुगी लंजल्लेबा फी अदु इंजल्लगा महांग हौगट्लगा कन्ना चेले अदुगा मयुमगी माइकई ताना चेलगा मयुम अमगी रूम अमगी मनुंग चंगजल्लगा थोंग लोंजल्लगा लैखरे महाक्तु। मयाम पुनमक्सि ngaklammi wadi amabu sadabida mahak aduna haugatlaga chelaga अदुगुमलबा मागी रूम अदुगी मनुंगदा थोंग ओंजल्लगा लेरम्मी। मियोइसिंग इमाम वाला इमाम साहब अमदी खुंगंगी मियोइसिंग अदुना महाके मनाक चटलगा हाइरम्मी हे इचानुपी हे नुपी नंग करी प्रॉब्लम करी नुंगाइतबा याउरबनो नहाक हायु हाइना हागा मतमदा अइहाक नकोइदा नुंगाइतबा वरिसिंग असि लीजगनी अदुबो अइगी सक्तम अमसुंग अइगी मवोंग असि नकोइना उबा मतमदा अकीबा अमा फाउगनी अदुना मरम ओइरगा नकोइ अइबो येंगबा ngambagi नकोइ शक्ति याउरोय अदुना नकोइ अइगी
ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯆꯥ ꯅꯨꯄꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯑꯗꯨꯅ ꯅꯪ ꯊꯣꯡ ꯍꯥꯡꯉꯨ ꯅꯪ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯐꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯏꯃꯥꯟ ꯇꯔꯤꯛ ꯌꯥꯝꯅ ꯂꯩꯕ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕ ꯑꯩꯒꯤ ꯁꯛꯇꯝ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯉꯣꯟꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯄꯣꯛꯑꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯈꯛꯇꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯣ ꯐꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯏꯃꯥꯟ ꯇꯔꯤꯛ ꯂꯩꯕ ꯌꯥꯝꯅ ꯊꯃꯣꯏ ꯀꯟꯕ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯀꯤꯔꯣꯏꯗꯕ ꯃꯤꯑꯣꯏ ꯑꯃ ꯈꯜꯂꯒ ꯅꯪ ꯆꯪꯉꯣ ꯃꯍꯥꯛꯀꯤ ꯗꯁꯇꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯪꯉꯣ ꯍꯥꯏꯅ ꯃꯍꯥꯛ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯑꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯗꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯎꯕ ꯃꯇꯝꯗ ꯀꯤꯕ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤꯗ ꯍꯪꯂꯝꯃꯤ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯅꯪ ꯀꯔꯤꯒꯤꯅோ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯦ ꯏꯆꯥꯅꯨꯄꯤ ꯅꯪ ꯀꯔꯝꯕ ꯗꯨꯅꯤꯌꯥꯗ ꯑꯜꯂꯥꯍꯅ ꯌꯥꯗꯕ ꯒꯨꯅꯥꯍ ꯇꯧꯔꯛꯄꯒꯤꯗꯃꯛꯇꯅꯣ ꯅꯍꯥꯛ ꯑꯗꯨ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯅꯪ ꯑꯁꯨꯝꯅ ꯋꯥꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯣ ꯑꯩꯒꯤ ꯀꯣꯛ ꯑꯃꯁꯨꯡ ꯈꯨꯠ ꯑꯩꯒꯤ ꯈꯨꯖꯤꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯠ ꯈꯨꯗꯤꯡꯃꯛꯁꯤ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯑꯍꯥꯟꯕꯗ ꯑꯦ ꯅꯨꯄꯤ ꯅꯪꯒꯤ ꯅꯀꯣꯛꯀꯤ ꯃꯊꯛꯀꯤ ꯁꯝꯒꯤ ꯁꯔꯨꯛꯁꯤꯡꯁꯨ ꯑꯃꯐꯥꯎꯕ ꯌꯥꯎꯗꯕꯤꯗ ꯅꯪꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯋꯥꯏ ꯊꯣꯛꯀꯤ ꯁꯔꯨ ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯑꯩꯒꯤ ꯗꯨꯅꯤꯌꯥꯗ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯀꯣꯛꯀꯤ ꯈꯨꯗꯩ ꯈꯨꯝꯗꯕꯤda ꯑꯃꯁꯨꯡ ꯄꯔꯗꯥ ꯇꯧꯗꯕꯤda ꯁꯝꯂꯥꯡꯁꯤꯡ ꯍꯥꯡꯗꯣꯛꯑꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯎꯍꯟꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯗꯨꯒꯨꯝꯂꯕ ꯀꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯔꯤꯁꯇꯥ ꯂꯥꯛꯑꯒ ꯑꯩꯕꯨ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯁꯝ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯑꯩꯕꯨ ꯃꯅꯨꯡ ꯑꯗꯨꯗ ꯑꯖꯥꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯏꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯡ ꯑꯃꯐꯥꯎꯕ ꯌꯥꯎꯗꯕꯤꯗ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨ ꯌꯥꯎꯗꯕꯤꯗ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯈꯛꯇꯪ ꯉꯥꯏꯔꯤꯕ ꯃꯥꯏꯒꯤ ꯁꯔꯨꯈꯛ ꯑꯃꯁꯨꯡ ꯆꯤꯟꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯥꯎꯗꯕꯤꯗ ꯃꯌꯥꯈꯛ ꯑꯣꯏꯔꯤꯕ ꯑꯗꯨ ꯀꯔꯝꯕ ꯑꯂꯝ ꯑꯣꯏꯔꯝꯒꯅꯤ ꯃꯤꯑꯣꯏꯕꯅ ꯍꯛꯆꯥꯡ ꯈꯖꯤꯛꯇꯪ ꯑꯣꯟꯅ ꯇꯩꯅꯕ ꯃꯇꯝꯗ ꯃꯤ ꯃꯥꯟꯗꯕꯅꯤ ꯂꯦꯀꯤꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯟꯒꯗꯕ ꯌꯥꯔꯤ ꯑꯃꯁꯨꯡ ꯆꯤꯟꯁꯤꯡ ꯑꯗꯣ ꯑꯃꯐꯥꯎꯕ ꯄꯥꯟꯗꯕꯤꯗ ꯁꯨꯝꯅꯒꯤ ꯃꯌꯥꯗꯨ ꯈꯛꯇꯪ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯅꯨꯄꯤ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛꯀꯤ ꯅꯌꯥꯗ ꯑꯗꯨꯒꯨꯝꯂꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯔꯗꯥ ꯇꯧꯗꯕꯤꯗ ꯊꯣꯛꯂꯤꯕ ꯑꯃꯁꯨꯡ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗ ꯂꯤꯞꯁꯇꯤꯛ ꯇꯩꯔꯒ ꯄꯔꯗꯥ ꯇꯧꯗꯕꯤꯗ ꯃꯥꯏ ꯄꯔꯗꯥ ꯇꯧꯗꯕꯤꯗ ꯊꯣꯛꯑꯒ ꯑꯩꯕꯨ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯁꯅꯨ ꯑꯩꯕꯨ ꯃꯌꯥꯝꯅ ꯅꯤꯡꯊꯤ ꯍꯥꯏꯁꯅꯨ ꯍꯥꯏꯅ ꯈꯜꯂꯒ ꯊꯣꯛꯏꯕ ꯑꯗꯣ ꯃꯗꯨꯒꯤ ꯑꯖꯥꯕ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯅ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯆꯤꯟꯒꯤ ꯁꯔꯨꯛ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯕꯨ ꯑꯖꯥꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯈꯨꯖꯤꯜ ꯑꯁꯤ ꯑꯃꯐꯥꯎꯕ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯍꯪꯂꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯅꯈꯨꯠꯀꯤ ꯈꯨꯖꯤꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯃꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤꯕꯗꯨ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯑꯩꯒꯤ ꯈꯨꯖꯤꯜ ꯑꯁꯦ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯦ ꯑꯩꯅ ꯗꯨꯅꯤꯌꯥꯗ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯈꯨꯖꯤꯟꯒꯤ ꯃꯊꯛꯇ ꯅꯦꯝꯄ꯭ꯂꯤꯁ ꯁꯪꯉꯒ ꯑꯃꯁꯨꯡ ꯋꯖꯨ ꯆꯪꯗꯕ ꯄꯣꯠꯁꯤꯡ ꯁꯪꯉꯒ ꯑꯃꯁꯨꯡ ꯑꯩꯅ ꯃꯗꯨꯗ ꯐꯖꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯀꯕꯔꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯈꯨꯖꯤꯜ ꯑꯁꯤꯕꯨ ꯑꯩꯅ ꯀꯕꯔꯗ ꯍꯤꯡꯅ ꯍꯤꯡꯅ ꯆꯠꯂꯒ ꯀꯕꯔꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯖꯤꯟꯁꯤꯡꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯖꯥꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯛꯀ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒꯤ ꯈꯨꯖꯤꯟꯁꯨ ꯌꯥꯎꯔꯝꯗꯦ ꯅꯈꯣꯡꯒꯤ ꯈꯨꯖꯤꯜ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯤꯟ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯩꯅ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯄꯗ ꯆꯠꯄ ꯃꯇꯝꯗ ꯈꯣꯡꯒꯤ ꯈꯨꯖꯤꯟꯒꯤ ꯃꯊꯛꯇ ꯅꯦꯝꯄ꯭ꯂꯤꯁ ꯆꯪꯉꯒ ꯅꯃꯥꯖ ꯁꯣꯟꯗꯕꯤꯗ ꯋꯨꯖꯨ ꯆꯪꯗꯕ ꯏꯁꯤꯡ ꯆꯪꯗꯕ ꯅꯦꯝꯄ꯭ꯂꯤꯁꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯂꯔꯁꯤꯡ ꯑꯗꯨ ꯇꯩꯔꯒ ꯗꯨꯅꯤꯌꯥꯗ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯁꯅꯨ ꯍꯥꯏꯅ ꯈꯜꯂꯒ ꯊꯣꯛꯂꯛꯈꯤꯕ ꯆꯠꯂꯛꯈꯤꯕ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯤꯟꯕꯨꯁꯨ ꯂꯧꯊꯣꯛꯑꯒ ꯑꯩꯒꯤ ꯏꯊꯛꯇ ꯑꯖꯥꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯂꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯕꯌꯥꯟ ꯇꯧꯔꯝꯃꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯐꯝꯗꯨꯃꯛꯇꯗ ꯂꯩꯈꯤꯔꯝꯗꯦ ꯑꯗꯨꯃꯛ ꯍꯜꯂꯒ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯜꯂꯒ ꯗꯐꯟ ꯇꯧꯔꯒ ꯀꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯜꯂꯒ ꯐꯨꯝꯕꯤꯔꯛꯈꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯦ ꯏꯆꯟ ꯇꯥꯕꯤꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯅꯈꯣꯏꯅ ꯗꯨꯅꯤꯌꯥꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯕꯨ ꯊꯨꯒꯥꯏꯔꯒ ꯅꯕꯤꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤꯡ ꯑꯗꯨ ꯏꯟꯗꯕꯤꯗ ꯅꯪꯒꯤ ꯅꯁꯛꯁꯤꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯁꯝ ꯅꯪꯒꯤ ꯅꯈꯨꯠ
हक्सांगी पात खुदिंगमक्सिंग अदो थोकपदा चत्पा मतमदा अइबो फजै हाइसनु अइ निंगथि हाइसनु अइ खुजिनगी फजबा अइ चिनगी फजबा अइ समगी फजबा लोइनमक्सिंग असे मयामदा सो तौदबा तारगदि करी कानगनी अदुना अइ मयामदा सो तौरगा फजै हाइबदु खंगैदमक्तनि हाइना ngasi खल्लिबि चे चन नकोइ पुनमक्सु मसिगी अजाबसे अइकोइदा फंगोइ हाइनिंगाइगी मचाक लैते अदुना अइना नंगना चुमना अल्लाह के हुकुमगी मतुंगिन्ना थोकता चत्तबा तारगदि अल्लाह ना हाइबा हक अदुगी मतुंगिन्ना अइना थोकतबिदा पर्दा तौदबिदा थोकपा तारगदि अइकोइना कोइबसु अल्लाह ना मसिगी अजाबतगी सोइदना फंगदनिंगाइ मचाक लैते अदुना वरी असिदा हाइनिंगबादि अल्लाह की हुकुम अदो अइकोइगी इरक्ता खंगहल्लम्मिबनि मिओइबा नकोइसु अल्लाह की कबर के मुंगदा मसुमलब अजाबसे फंगे हाइना अदुना अइगी नुंगसिरबा इचे चलसिंगना वफमसिंग असे ताबगा लोइना लोइना मिपुंग खुदिंगमक्के मनाक्तसु यहोनसि अदुगा पर्दा तौदबिदा थोइबा इचे चल नकोइसिंग अदो यामना फत्तबनि अल्लाह की नबी ने हाइदोकपिरमि हदीस पाक की मफहुमदा कनागुम्बा नुपी अमना मयुमदगी पर्दा तौदबिदा थोकपा तारगदि महाकना पर्दा तौदबिदा थोकपा अदुदगिना मयुमदा हलक्पा फौदा महाके मथक्ता फरिस्ताना लानत तौवेन हाइबिरि फरिस्ताना महाके मथक्ता बदवा तौवेन हाइबिरि जब तक के महाकना मयुमगी माइकैदा हलक्तरि फौबा अदुना नि नुपीसिंगना अयाम मतमदा कपकल्लिबा अयाम मतमदा निंगबा थुंगंद्रिबा अयाम मतमदा ममित्तगी मपी तागल्लिबा करिगी माना साइ मयुमदगी थोकपा मतमदा पर्दा तौदबिदा थोअबनेना अल्लाह की हुकुम दो थुगाइरगा चत्पा अदुगी मरमदगी महाके मथक्ता अल्लाह ना रहमत पिरक्त्रबनेना महाके पुंसीदा निंगबा थुंगदबो अइगनबनि अदुगा नुपीसिंग अदुना पर्दा तौदबिदा थोइबि नुपी नकोइसिंग अदो अल्लाह की नबी ने मखा ताना मका हदीस पाक की मफहुमदा हाइबिरि करि हाइना कनागुम्बा नुपी अमना युमदगी मपान थोक मतमदा पर्दा तौदबिदा अल्लाह के हुकुम थुगाइरगा चत्पा मी मंगा तरा के ममांगदा अइ फजै हाइसनु अइ निंगथि हाइसनु हाइना खल्लगा थोइबि नुपी नकोइसिंग अदो हयेंग कयामत की निमित्ता मैदान मेशर की मी यामख्रबा मीसिंग अदुगी ममांग अदुदा मफी अमबो याउदबिदा महापु उप्पगा फरिस्ताना चिंगथरगा चिंगगा महापु जहन्नम के मैकैदा लंगथगनी ngasi mi khara के ममांगदा फजै हाइसनु हाइना खल्लिबि नुपी नकोइ हयेंग कयामत की निमित्ता यामख्रबा मी मयाम सिंगी ममांग अदुदा इकाइबल खंगरोइदबा अइकोइ मी अमगुमना मफम अदुदा फी याउदबदा चिंगगा जहन्नमदा लंगथगनी हाइबिरि अदुना अइगी चेचल खुदिंगमकना वफम सिंग असे तारगा अइकोइ पर्दा तौसी पर्दा की सिस्टम दा चछि मदु खक्तना अइकोइ गिदमकता माइ पाकपनि अदुना अइकोइ पुनमक अल्लाह तबारक ताला ना मतम चुप्पदा पर्दा तौबंगम्बै पंगल पिनबि बोइसनु बयान तबिबा चंगबिरकबा मिपुंग खुदिंगमकना चैनल अजि सब्सक्राइब तौबिरगा थंबियु अदुगा मिपुंग खुदिंगमक्के मनाक्ति होनजे मतंग अइ सिदगी हेना मयामदा कानगदबा ओइबा वरी अमसुंग बयान पूरगा लाक्चगे मदुगी मतम मदुरै कोइ मनाक्ता नोटिफिकेशन लाक्ने दमक्ता चैनल असिबा सब्सक्राइब तौबिरगा थंबियु इंशाअल्लाह।